Yo guys, I am Azwagi Manava Singh at Tamelong the 2 days get trip Chapamata Masida. Yumdagi Labna, Tabakaya, Nange Shurabagi Awabakaya to Kautok Nabagi Damakta, Akoina Imanava Singh Pundabakurakagi Pula Aga, Sumana Chapamata Masida. Akoi Sada Power Nungai Baharava City, Angakpumakali Nungai Venicome. Adom Su Nashigi videos Adom Imanaba Amazon Imanabishi share Viraga, Numit Amatangur so Anitungur trip Amachatoki so, Aduga Adomi Nahandi Awaba Nungai Taba tension Kato, Kautok Nabagi Damakta. Yaning bataragadi commenta friendship and comment biramo akhoi su Tamelong gi 2 days ki trip asida akhoi hausi none yoshalaga none gi yamna fazaraba breathtaking views ke yasinga se yengba loiraga akhoi se washroom changning bagi washroom change loiraba matungda akhoi se gyan tana hotel da changaga chak sa thoe saksaba loiraga Tamelong gi market amu pang lambi edu gi fazaraba views ke yase yenga duna khona Tamelong ase yoshale aduga ringcham ga su goodbye tawre Tamelong yobagi journey asigi makhata ba wari di mathangi video da muktamin aduga ngashigi video se domgi imanabe domna pullaga koiba chatmina ningba makhore share to shin biba kawbi ganu. Thank you so much for watching. Mathang na muk thengna minarasi.